Awang nongpok state singda akanba mawong da nong chugani haina Indian Meteorological Department IMD na thadorakpa report amana hairi hiramasiga mari leina Tripura amasung Mizoram da red alert lauthokre IMD na thadorakpa alert adugi matung ina Mizoram amasung Tripura da ngasi millimeter shaniga shubna mari dasmik mari gi sang da nong chugani hairi cyclone mid hilly Bay of Bengal gi awang nong supta leiduna mapangal kan khalakli mafam asi Odisha gi Paradipta ge awang nongpok tamna kilometer sani ge yankairom satlaga leibane nakal amarom da National Disaster Management Authority NDMA na thadorakpa weather alert amana Khawai North Tripura Unakoti amasung West Tripura da akhak araw yawba nong chugani hairi maram aduna mafam asida leiba mioi singna lokhat pamthokpa section thorang lokhat pagi tangai further lei Nagaland Manipur Mizoram amasung Tripura da ngasi amasung hayeng akanba nong chugadori State sing asigi mafam kharadadi nongi shang asika hena kanna surabayai hari South Assam amasung East Meghalaya da su numit nini asida mayai oirap oina nong surabayai cyclone mid hilly asi awang nongpok lomda humjilaktuna ngasi Bangladesh ki Khepu parada samudra nakna leiba mafam singa thengnarabayai hari